ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯒ꯭ꯔꯥ ꯁꯍꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯁꯟ ꯀꯧꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯧꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯡꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯄꯩꯁꯥ, ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯍꯪꯂꯨꯕꯗ ꯑꯃꯠꯇ ꯐꯪꯉꯛꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯣꯍꯟ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧꯅꯝ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯪꯕ ꯄꯩꯁꯥ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯃꯤ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯠꯄꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯈꯪꯖꯔꯕꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥꯒꯤ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯍꯦꯛꯇꯃꯛ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯁꯟꯅ ꯃꯣꯍꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯍꯟꯅ ꯍꯪꯉꯤ ꯄꯩꯁꯥ ꯃꯁꯤꯡ ꯀꯌꯥꯅꯣ ꯄꯨꯅꯤꯡꯂꯤꯕꯁꯤ? ꯍꯁꯟꯅ ꯄꯩꯁꯥ ꯃꯌꯦꯛ 500 ꯈꯛꯇ ꯄꯨꯖꯒꯦ꯫ ꯃꯣꯍꯟꯅ ꯐꯔꯦ, ꯄꯩꯁꯥ ꯑꯗꯨꯕꯨꯗꯤ ꯑꯩ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯊꯝꯕꯤꯔꯝꯒꯅꯤ? ꯍꯁꯟꯅ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅꯃꯛ ꯅꯅꯦ ꯏꯕꯦꯝ ꯑꯗꯨꯅ ꯅꯥꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯅꯉꯣꯟꯗ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯍꯧꯖꯤꯛ ꯂꯩꯖꯗꯦ꯫ ꯃꯣꯍꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯪꯂꯛꯈꯤ, ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯕ ꯅꯪꯒꯤ ꯌꯨꯝꯗ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯕ ꯌꯥꯕ ꯀꯔꯤ ꯄꯣꯠ ꯂꯩꯔꯤ? ꯍꯁꯟꯅ ꯈꯨꯝꯃꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯧ ꯎꯕꯗ ꯁꯤꯖꯤꯟꯅꯕ ꯁꯂꯥꯕ 2 ꯈꯛ ꯂꯩꯖꯩ꯫ ꯋꯥꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯣꯍꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯂꯧꯕꯤꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯃꯊꯣꯏꯒ ꯂꯣꯏꯅꯅ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯁꯤꯡꯕꯤꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯑꯁꯤꯕꯨ ꯁꯤꯡꯕꯤꯔꯛꯄ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯍꯥꯛꯀꯤ ꯁꯂꯥꯕ 2 ꯑꯗꯨꯕꯨ ꯌꯣꯟꯕꯒꯤ ꯃꯃꯜ ꯑꯩꯅ ꯂꯧꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯅꯤꯡꯂꯕꯗꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯈꯣ, ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯄꯩꯁꯥ ꯑꯗꯨ ꯊꯅꯝꯃꯨ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯁꯟꯅ ꯈꯨꯝꯂꯛꯏ, ꯑꯩ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯖꯔꯦ꯫ ꯍꯁꯟ ꯇꯁꯦꯡꯅ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯍꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯍꯟꯗꯒꯤ ꯄꯩꯁꯥ ꯃꯌꯦꯛ 500 ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯄꯨꯔꯨꯔꯤꯕ ꯄꯩꯁꯥ ꯃꯌꯦꯛ 500 ꯑꯁꯤ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯑꯩꯅ ꯉꯝꯅꯕ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯈ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛ ꯊꯕꯛ ꯅꯤꯡꯊꯤꯅ ꯁꯨꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇꯒꯤ ꯃꯍꯥꯛꯅ ꯄꯣꯠꯊꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯥ 3 ꯑꯗꯨꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯍꯟ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯃꯊꯣꯏꯒ ꯂꯣꯏꯅꯅ ꯁꯤꯡꯉꯛꯎ, ꯅꯠꯇ꯭ꯔꯒꯅ ꯁꯟ 2 ꯌꯣꯟꯕꯒꯤ ꯃꯃꯜ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯁꯟ ꯂꯧꯃꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟ 2 ꯑꯗꯨꯕꯨꯗꯤ ꯌꯣꯟꯕ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯅꯕ ꯑꯇꯩ ꯎꯄꯥꯏ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯊꯥ ꯁꯥꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯤꯔꯕꯜꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯨ꯫ ꯃꯍꯥꯛꯇꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯁꯟꯅ ꯕꯤꯔꯕꯜꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯍꯁꯟꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯕꯤꯔꯕꯜꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯝꯍꯠꯄ ꯃꯣꯍꯟꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯕꯤꯔꯕꯜꯅ ꯍꯁꯟꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯨꯞꯅ ꯅꯤꯡꯊꯤꯅ ꯁꯤꯟꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯇꯥꯛꯂꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯍꯁꯟ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯣꯍꯟꯅ ꯍꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯂꯥꯕ 2 ꯑꯁꯤꯕꯨ ꯌꯣꯜꯂꯒ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯧꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯁꯟꯅ ꯃꯣꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏ,
ꯃꯣꯍꯟ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯁꯟ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯌꯣꯟꯃꯤꯟꯅꯔꯨꯁꯤ꯫ ꯍꯁꯟꯒꯤ ꯋꯥꯗꯨꯗ ꯃꯣꯍꯟꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯁꯟ ꯑꯗꯨꯕꯨ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯩꯊꯦꯜꯗ ꯁꯟ ꯑꯗꯨꯕꯨ ꯌꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯍꯁꯟꯅ ꯃꯍꯥꯛꯀꯤ ꯂꯩꯕ ꯍꯧꯗꯣꯡ ꯑꯃꯁꯨ ꯄꯨꯔꯛꯈꯤ꯫ ꯍꯁꯟꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯣꯍꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯌꯣꯟꯕꯒꯤ ꯃꯃꯜꯅ ꯅꯪꯒꯤ ꯑꯣꯏꯌꯨ"꯫ ꯍꯁꯟꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯟꯕ ꯑꯁꯤꯗ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ"꯫ ꯀꯣꯟꯅ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯌꯧꯔꯕ ꯃꯇꯝꯗ ꯍꯁꯟꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯥꯅꯕ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ, ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ, ꯍꯧꯗꯣꯡ ꯑꯃ ꯌꯣꯟꯕꯗ ꯁꯟ 2 ꯍꯥꯞꯆꯔꯤ, ꯍꯧꯗꯣꯡꯁꯤꯕꯨ ꯂꯩꯕꯤꯌꯨ, ꯁꯟ 2 ꯍꯥꯞꯆꯒꯦ"꯫ ꯍꯁꯟꯅ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯕꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯣꯍꯟꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ? ꯁꯟ ꯑꯁꯤꯕꯨ ꯌꯣꯟꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤꯅꯣ"꯫ ꯍꯁꯟꯅ ꯈꯨꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯣꯍꯟ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯗꯣꯝꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯃꯇꯝꯗ ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯁꯤꯡꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯁꯟ 2 ꯌꯣꯟꯕꯒꯤ ꯃꯃꯜ ꯅꯍꯥꯛꯅ ꯂꯧꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯟ 2 ꯃꯃꯜ ꯀꯌꯥꯗ ꯌꯣꯟꯕ, ꯀꯔꯝꯅ ꯌꯣꯟꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯌꯣꯟꯅꯤꯡꯕ ꯃꯃꯜꯗ, ꯑꯩꯅ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯁꯟ ꯑꯁꯤꯕꯨ ꯌꯣꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯄꯩꯁꯥ ꯑꯗꯨ ꯅꯍꯥꯛꯅ ꯂꯧꯕꯤꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯡ ꯑꯃ ꯂꯩꯕꯗ ꯁꯟ 2 ꯍꯥꯞꯆꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯁꯟꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯟ ꯑꯗꯨꯕꯨ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯃꯃꯜ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯁꯟꯅ, "ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯃꯃꯜ ꯄꯩꯁꯥ 2,000ꯅꯤ꯫ ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯂꯩꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯟ 2 ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯞꯆꯒꯅꯤ"꯫ ꯁꯟ ꯑꯗꯨꯕꯨ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯪꯉꯛꯈꯤ, "ꯍꯧꯗꯣꯡ ꯑꯁꯤ ꯑꯩ ꯂꯩꯔꯒꯦ, ꯑꯗꯨꯒ ꯍꯥꯞꯀꯗꯧꯔꯤꯕ ꯁꯟ 2 ꯃꯃꯜꯅ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕ"꯫ ꯍꯁꯟꯅ, "ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯂꯩꯕꯤꯕ ꯃꯇꯝꯗ ꯍꯥꯞꯆꯒꯗꯧꯔꯤꯕ ꯁꯟ 2 ꯃꯃꯜꯗꯤ ꯁꯨꯞꯅꯒꯤ ꯄꯩꯁꯥ 2 ꯈꯛꯇꯅꯤ"꯫ ꯍꯁꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯁꯟ ꯑꯁꯤꯒꯤ ꯃꯃꯜꯕꯨ ꯄꯩꯁꯥ 2 ꯈꯛꯅꯤ ꯍꯥꯏꯕ"꯫ ꯍꯁꯟꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯑꯩꯅ ꯑꯗꯣꯝꯗ ꯄꯤꯖꯒꯗꯧꯔꯤꯕꯁꯤ ꯁꯟ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯕꯨꯅꯤ"꯫ ꯑꯁꯨꯝꯅ ꯍꯁꯟꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯃꯜ 2,000ꯗ ꯌꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯟ 2ꯗꯨꯒꯤ ꯃꯃꯜ ꯄꯩꯁꯥ 2 ꯈꯛ ꯂꯧꯍꯧꯔꯒ ꯁꯟ 2ꯗꯨꯕꯨ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯣꯍꯟꯅ ꯁꯟ 2ꯗꯨꯒꯤ ꯃꯃꯜ ꯄꯩꯁꯥ 2 ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯣꯍꯟ ꯑꯃꯁꯨꯡ ꯍꯁꯟꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯉꯪꯅꯔꯕ, ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯣꯟꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯌꯦꯜ ꯍꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ, ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯆꯨꯝꯂꯤ, ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯖꯗꯦ꯫ ꯋꯥ ꯑꯁꯤ ꯇꯁꯦꯡ ꯇꯁꯦꯡꯉꯤ꯫ ꯃꯗꯨꯗꯤ ꯃꯕꯥꯅꯤꯒꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤ ꯑꯣꯏꯔꯤꯕ ꯍꯁꯟꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯄꯤꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯀꯤ ꯁꯟ 2 ꯑꯗꯨꯕꯨ ꯌꯣꯟꯕꯒꯤ ꯃꯃꯜ ꯑꯗꯨ ꯃꯣꯍꯟꯅ ꯂꯧꯕ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯍꯟ ꯃꯁꯥꯃꯛꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯖꯗꯕꯅꯤ꯫ ꯃꯁꯤꯗ ꯍꯁꯟ ꯃꯔꯥꯜ ꯂꯩꯇꯦ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ, "ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯆꯠꯊꯈꯤꯕꯅꯤ, ꯃꯁꯤꯗ ꯍꯁꯟ ꯃꯔꯥꯜ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯦꯞꯈꯤ꯫ ꯃꯣꯍꯟ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯕꯨ ꯅꯝꯍꯠꯅꯕ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥ ꯍꯟꯗꯨꯅ ꯑꯃꯥꯡꯕ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯍꯁꯟꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯇꯥꯛꯄꯗꯒꯤ ꯇꯧꯈꯤꯕꯅꯤ ꯅꯠꯇ꯭ꯔꯥ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯗꯒꯤ ꯃꯥꯅ ꯉꯝꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯝꯍꯠꯄ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯔꯥ ꯇꯝꯕꯤꯕ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯁꯟꯅ ꯇꯥꯛꯆꯈꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯤꯇ ꯅꯠꯇꯅ ꯕꯤꯔꯕꯜꯅ ꯍꯁꯟꯒꯤ ꯏꯃꯨꯡꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯕ ꯃꯤꯀꯨꯞꯇ
ꯃꯍꯥꯛꯄꯨ ꯕꯨꯗꯤ ꯂꯧꯁꯤꯡ ꯂꯩꯕꯒꯤ ꯊꯥꯒꯠꯄꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯒꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯅꯥ ꯄꯤꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯃꯅꯥ ꯑꯗꯨ ꯄꯤꯈꯤꯕ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧꯗ ꯀꯜꯂꯛꯆꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯁꯤ ꯌꯥꯝꯅ ꯕꯨꯗꯤ ꯂꯧꯁꯤꯡꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯍꯥꯛ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛꯅ ꯄꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯤꯡꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯌꯦꯠꯆꯔꯣꯏ"꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, "ꯍꯪꯉꯨ, ꯅꯍꯥꯛꯅ ꯀꯔꯤ ꯋꯥꯍꯪ ꯕꯤꯔꯕꯜꯗ ꯍꯪꯅꯤꯡꯏ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨ ꯍꯪꯉꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯎꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯈꯨꯖꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯤꯡ ꯅꯍꯥꯛ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯉꯝꯃꯣꯏ? ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ, ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯤꯕ ꯁꯦꯔ ꯈꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯕ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯁꯨ ꯌꯥꯕꯤꯅꯤꯡꯉꯝꯒꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏ ꯋꯥꯍꯪ ꯍꯪꯈꯤꯕ ꯁꯦꯔ ꯈꯥꯟ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯪ ꯑꯩꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗ꯭ꯔꯒ ꯈꯪꯗꯦ ꯍꯥꯏꯌꯨ"꯫ ꯁꯦꯔ ꯈꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ, ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯈꯨꯖꯤ ꯀꯌꯥ ꯁꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦ, ꯕꯤꯔꯕꯜꯁꯨ ꯈꯪꯉꯝꯃꯣꯏꯗ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯁꯠ ꯂꯥꯎꯅ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯦꯔ ꯈꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯁꯦꯔ ꯈꯥꯟ, ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯒ ꯑꯗꯣꯝꯒ ꯃꯔꯤ ꯂꯩꯅꯕꯒꯤꯅꯤ꯫ ꯑꯗꯣꯝꯅ ꯁꯣꯝꯒꯤ ꯀꯣꯏꯕꯨ ꯄꯥꯝꯖꯕꯒꯤ ꯃꯔꯝꯗ ꯄꯟꯖꯔꯤꯕꯁꯤ"꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, "ꯁꯦꯔ ꯈꯥꯟꯅ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏ ꯑꯁꯤꯕꯨ ꯅꯣꯡꯃꯗ ꯅꯥꯟꯊꯕ ꯃꯁꯤꯡꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯃꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯩ"꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯤ꯫ ꯕꯤꯔꯕꯜꯗ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯕꯤꯔꯕꯜꯗ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯇꯨ ꯍꯧꯏ, ꯑꯗꯨꯒ ꯈꯨꯕꯥꯛꯀꯤ ꯁꯔꯨꯛ ꯑꯁꯤꯗ ꯇꯨ ꯍꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯇꯨ ꯍꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯩꯁꯥ, ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯂꯥꯟꯊꯣꯛꯄ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯕ ꯑꯁꯤꯅꯅꯤ"꯫ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯏ, "ꯐꯔꯦꯅꯦ, ꯑꯩꯕꯨꯗꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯃꯟꯕꯗꯒꯤ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯇꯨ ꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯇꯨ ꯍꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯌꯨ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯄꯤꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕꯗ ꯈꯨꯕꯥꯛꯇ ꯇꯨ ꯍꯧꯗꯕꯒꯨꯝ ꯑꯩꯁꯨ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯇꯨ ꯍꯧꯗ꯭ꯔꯤꯕꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯐꯔꯦ, ꯅꯪꯅ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯇꯨ ꯍꯧꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ, ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯕꯥꯛꯇ ꯇꯨ ꯍꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯅꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯕꯤꯔꯕꯜ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯤꯡꯕ ꯁꯥꯗꯨꯅ ꯄꯨꯡꯈꯨꯝ ꯈꯨꯝꯈꯣꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯣꯔꯤ"꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯕꯥꯛꯇ ꯇꯨ ꯍꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯏꯅꯤꯡꯊꯧꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯤꯕ ꯃꯅꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯧꯖꯕꯅꯤ꯫ ꯑꯩꯅ ꯃꯅꯥ ꯑꯗꯨ ꯍꯦꯛ ꯂꯧꯈꯤꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯦꯟꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛ ꯑꯁꯤ ꯅꯣꯏꯕꯗ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯇꯨ ꯑꯃꯠꯇ ꯍꯧꯗ꯭ꯔꯤꯕꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯁꯥꯗ ꯄꯥꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯅꯣꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯅꯣꯛꯇꯕ ꯌꯥꯗꯗꯨꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯔꯝ ꯆꯥꯗ ꯆꯥꯗꯕꯗꯁꯨ
ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯈꯣꯡ ꯑꯍꯨꯝ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯥꯎꯈꯣꯡ ꯆꯟꯕ ꯑꯃꯁꯨꯡ ꯄꯥꯎꯈꯣꯡ ꯐꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯗꯔꯕꯥꯔꯒꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯁꯤ ꯑꯩ ꯄꯥꯎꯈꯣꯡ ꯑꯍꯨꯝ ꯈꯛꯇꯪ ꯆꯟꯒꯦ꯫ ꯑꯩꯅ ꯆꯟꯒꯗꯧꯔꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯐꯣꯡꯕ ꯉꯝꯕ ꯃꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯆꯜꯂꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯐꯣꯡꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯎꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡꯗ ꯃꯈꯣꯏꯅ ꯐꯣꯡꯕ ꯑꯃꯠꯇ ꯉꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯟꯕ ꯄꯥꯎꯈꯣꯡ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯐꯣꯡꯈꯤꯕꯃꯛꯇꯅꯤ꯫ ꯃꯅꯥꯁꯨ ꯕꯤꯔꯕꯜꯅ ꯍꯦꯛꯇ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯥꯗꯤ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯅ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡ ꯃꯈꯣꯏꯅ ꯐꯣꯡꯕ ꯑꯗꯨꯒ ꯅꯤꯡꯊꯧꯗꯒꯤ ꯃꯅꯥ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯑꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ, ꯅꯈꯣꯏ ꯁꯦꯝ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯄꯥꯎꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯒꯦ"꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯍꯧꯕꯤꯔꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯪꯒꯗꯧꯔꯤꯕꯁꯤꯗꯤ ꯄꯥꯎꯈꯣꯡ ꯅꯠꯇꯦ, ꯋꯥꯍꯪꯅꯤ꯫ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯑꯃꯈꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯥꯍꯪ ꯑꯁꯤꯅꯤ: ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ, ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ, ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕ ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯈꯪꯒꯗꯕꯅ ꯑꯁꯤꯅꯤ, ꯋꯥꯍꯪ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯊꯪꯒꯤ ꯑꯩꯒꯤ ꯄꯥꯎꯈꯣꯡꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯆꯥꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯀꯔꯤꯅꯣ? ꯑꯍꯨꯝꯁꯨꯕ ꯑꯩꯒꯤ ꯄꯥꯎꯈꯣꯡꯅ ꯑꯁꯤꯅꯤ, ꯇꯨꯔꯦꯟꯗꯤ ꯂꯩꯕ, ꯏꯁꯤꯡ ꯆꯦꯟꯗꯕ, ꯖꯪꯒꯜꯗꯤ ꯂꯩꯕ, ꯎ ꯍꯧꯗꯕ, ꯁꯍꯔꯗꯤ ꯂꯩꯕ, ꯃꯤ ꯂꯩꯇꯕ꯫ ꯍꯥꯏꯌꯨ, ꯃꯁꯤ ꯀꯔꯤꯅꯣ"꯫ ꯑꯛꯕꯔ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯧꯗꯨꯅ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯕ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯁꯤꯡ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯗꯤ ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ, ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ, ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕꯁꯤꯕꯨ ꯀꯔꯝꯕ ꯄꯣꯠꯅ ꯑꯃꯈꯛꯅ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯁꯨ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯈꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯃꯇꯝ ꯂꯧꯔꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯛꯈꯤ, "ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯔꯥ"? ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯉꯛ ꯅꯣꯟꯊꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯈꯤ, "ꯕꯤꯔꯕꯜ, ꯍꯥꯏꯌꯨ, ꯅꯪꯁꯨ ꯑꯩꯅ ꯍꯪꯈꯤꯕ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗ꯭ꯔꯕꯔꯥ"? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅ ꯑꯣꯏꯒꯗꯕ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ"꯫ ꯕꯤꯔꯕꯜꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝ ꯑꯗꯨꯗꯤ ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝꯅ ꯆꯤꯅꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯅ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯄꯥꯎꯈꯨꯝꯅ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯑꯗꯨꯅ ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕ ꯀꯔꯤꯅꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯪ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯣꯏꯖꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯌꯦꯠꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯅ ꯍꯪꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤ? ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ "ꯆꯥꯅꯕꯗꯤ ꯂꯩꯔꯒ ꯆꯥꯅ ꯁꯨꯡꯆꯥ ꯆꯥꯗꯕ" ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯈꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯕꯤꯔꯕꯜꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯕꯤꯔꯕꯜꯗ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯔꯥ"?
ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯔꯕꯒꯤ ꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯆꯥꯗꯤ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯨꯈꯝ ꯑꯁꯤꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯦꯠꯂꯗꯨꯅ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯄꯨꯈꯝ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯄꯨꯈꯝ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯪꯕꯤꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯨꯈꯝ ꯑꯣꯏꯅ ꯄꯤꯖꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯦꯟꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯦꯠꯐꯝ ꯂꯩꯈꯤꯗꯦ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯔꯣꯏꯕꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯨꯔꯦꯟꯗꯤ ꯂꯩꯕ ꯏꯁꯤꯡ ꯆꯦꯟꯗꯕ, ꯖꯪꯒꯜꯗꯤ ꯂꯩꯕ ꯎ ꯍꯧꯗꯕ, ꯁꯍꯔꯗꯤ ꯂꯩꯕ ꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯇꯥꯗꯕ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ? ꯅꯈꯣꯏ ꯀꯅꯥ ꯐꯣꯡꯕ ꯉꯝꯃꯤ? ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯜꯂꯛꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯄꯥꯝꯖꯔꯕꯁꯨ ꯄꯥꯎꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯈꯤꯕꯅ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯇꯨꯃꯤꯟꯅ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯈꯟꯕꯗ ꯑꯔꯣꯏꯕꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤꯃꯗꯤ ꯕꯤꯔꯕꯜ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡ ꯈꯨꯗꯤꯡꯃꯛꯇ ꯕꯤꯔꯕꯜꯅ ꯂꯥꯏꯅ ꯐꯣꯡꯈꯤꯕꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯑꯔꯨꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯂꯛꯅꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪꯗꯤ ꯌꯥꯝꯅ ꯅꯕꯨꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯅ ꯍꯪꯈꯤꯕ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯕꯔꯥ? ꯏꯅꯤꯡꯊꯧꯅ ꯑꯀꯣꯟꯕꯗ ꯆꯟꯕꯤꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯦꯗ ꯌꯦꯛꯄ ꯃꯍꯥꯗꯦꯁ ꯂꯝ ꯃꯦꯞꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ, ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯄꯥꯎꯈꯣꯡꯗ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯂꯥꯛꯆꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯔꯕꯜꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯅꯥ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕꯗ ꯀꯜꯂꯛꯆꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯇꯦꯟꯇꯛ ꯇꯧꯕ ꯋꯥꯔꯤ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤꯗꯤ ꯑꯃ, ꯁꯛꯂꯣꯟ ꯑꯍꯨꯝ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗ ꯆꯦꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟꯁꯤꯡꯒꯤ ꯃꯔꯝꯗ ꯃꯥꯅ ꯈꯪꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯋꯥꯉꯥꯡ ꯋꯥꯇꯥ, ꯃꯑꯣꯡ ꯃꯇꯧꯁꯤꯡꯒꯤ ꯃꯔꯝꯗ ꯅꯨꯃꯤꯠ ꯑꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯁꯨꯝ ꯋꯥ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯈꯪꯕꯗ ꯃꯤ ꯃꯈꯜ ꯑꯍꯨꯝ ꯁꯨꯏ: ꯃꯤꯉꯝꯗꯕ ꯃꯤ ꯑꯃ, ꯃꯤꯀꯤꯗꯕ ꯃꯤ ꯑꯃ, ꯑꯗꯨꯒ ꯃꯤꯅ ꯃꯁꯤꯡꯅ ꯊꯥꯗꯕ ꯃꯤ ꯑꯃ꯫ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯍꯨꯝꯁꯤ ꯆꯦꯟꯕ ꯃꯤ ꯑꯃꯇꯪ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯉꯝꯒꯗꯔꯥ ꯕꯤꯔꯕꯜ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯉꯝꯖꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯔꯛꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯧꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯕꯤꯔꯕꯜꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯗꯔꯕꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯅ ꯇꯧꯏ, ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯃꯒꯨꯟ ꯑꯃꯠꯇ ꯎꯕ ꯃꯌꯥꯝ ꯑꯗꯨꯅ ꯐꯪꯉꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯝꯗꯧꯔꯕ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯂꯣꯏꯅꯖꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯛꯂꯣꯟ ꯑꯍꯨꯝ ꯂꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ?
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤ ꯀꯝꯗꯧꯅ ꯃꯍꯥꯛ ꯑꯁꯤ ꯁꯛꯂꯣꯟ 3 ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯎꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯖꯨ ꯒꯤꯂꯥꯁ ꯑꯃ ꯄꯤꯊꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯖꯨ ꯒꯤꯂꯥꯁ ꯑꯗꯨ ꯊꯛꯎ ꯍꯥꯏꯗꯨꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯕꯅꯣ? ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯆꯠꯍꯟꯕꯤꯌꯨ꯫ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯅꯪ ꯃꯁꯤꯃꯒ ꯊꯛꯎ ꯍꯥꯏꯔꯗꯨꯅ ꯌꯨ ꯒꯤꯂꯥꯁ ꯑꯃꯒ ꯑꯃꯨꯛ ꯄꯤꯊꯛꯏ꯫ ꯌꯨ ꯒꯤꯂꯥꯁ ꯑꯃꯒ ꯊꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯈꯤ, ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕꯁꯤ? ꯅꯤꯡꯊꯧ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯪ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯔꯤꯃꯠꯇ ꯀꯤꯕꯤꯗꯦ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯖꯨ ꯒꯤꯂꯥꯁ ꯑꯃꯒ ꯄꯤꯊꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯦꯛꯊꯔꯛꯇꯨꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯉꯥꯡꯇ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯤꯗꯥꯛ ꯒꯤꯂꯥꯁ ꯑꯃ ꯊꯛꯂꯨꯕ ꯃꯇꯝꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯤꯉꯝꯗꯕ ꯀꯤꯒꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯧꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯍꯤꯗꯥꯛ ꯒꯤꯂꯥꯁ 2 ꯊꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯅꯣꯡꯁꯥ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ 3ꯁꯨꯕ ꯍꯤꯗꯥꯛ ꯒꯤꯂꯥꯁ ꯑꯗꯨ ꯊꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯄꯨꯡꯉꯥꯡꯇ ꯉꯥꯡꯕ, ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ, ꯃꯁꯤꯡꯅ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯧꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯖꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ 3 ꯆꯦꯟꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯂꯤꯕꯁꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯣꯍꯣ, ꯑꯁꯤ ꯑꯣꯏꯔꯦ, ꯃꯍꯥꯛꯅ ꯀꯌꯥꯗ ꯂꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ, ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯤ ꯑꯣꯏꯔꯝꯒꯗꯕ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯂꯧꯔꯨꯔꯕ, ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯅꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪ ꯉꯁꯤꯃꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯡꯊꯣꯛꯄꯗ ꯈꯤꯇꯪ ꯋꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯁꯨꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯤ ꯎꯕꯗ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯄꯨꯜꯂꯗꯨꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯣꯒꯣꯔ ꯀꯧꯕ ꯃꯁꯥꯟꯅ ꯑꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯊꯥꯔꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕꯤꯔꯕꯜꯅ ꯊꯥꯔꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯇꯣꯡꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯁꯥꯗ ꯃꯉꯛꯇ ꯁꯤꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯗꯥꯎ ꯑꯃꯨꯛꯇꯐꯥꯎ ꯌꯥꯔꯝꯗꯦ, ꯍꯦꯟꯅ ꯃꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯌꯨꯝ ꯍꯟꯅꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯔꯝ ꯑꯃꯃꯝ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯌꯨꯝꯗ ꯆꯠꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯅ ꯃꯊꯪ ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯍꯧꯏ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯅ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯔꯝ ꯑꯃꯃꯝ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯗꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯒꯤꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯟꯅꯈ꯭ꯔꯤꯕꯁꯤ ꯅꯨꯄꯤ ꯀꯤꯗꯅꯃꯛꯇꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯍꯌꯦꯡꯒꯤ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯑꯩ ꯅꯪꯉꯣꯟꯗ ꯎꯠꯀꯦ ꯕꯤꯔꯕꯜ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ
ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯀꯤꯕ, ꯅꯨꯄꯤ ꯃꯋꯥ ꯆꯠꯄ ꯃꯤꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯔꯣꯝꯗ ꯂꯦꯞꯄꯨ, ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯀꯤꯗꯕ, ꯅꯨꯄꯤ ꯃꯋꯥ ꯆꯠꯇꯕ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯦꯞꯄꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯊꯧꯉꯥꯛꯄ ꯐꯥꯎ ꯌꯥꯎꯅ ꯃꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯦ ꯇꯥꯛꯄ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯂꯣꯝꯗ ꯃꯈꯣꯏꯅ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ ꯕꯤꯔꯕꯜ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯎꯠꯇꯨꯅ ꯇꯥꯛꯂꯤꯕꯁꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ? ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯌꯦꯠꯇ ꯂꯦꯞꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯦꯠꯂꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯇꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯃꯃꯝꯇ ꯍꯥꯠꯄ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯌꯦꯠꯂꯣꯝꯗ ꯂꯦꯞꯄꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯠꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯅꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯁꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯈꯛꯀꯤ ꯋꯥ ꯈꯛ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯌꯥꯎꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯅꯕꯃꯛꯇꯅꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, प्रजाना प्रजानी निंगथौना निंगथौनी लेबाक असिबु ꯉꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯕꯨ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ, ꯑꯗꯨꯃꯛꯄꯨ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯤꯕ, ꯃꯈꯣꯏꯒꯤ ꯋꯥ ꯏꯟꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯩ ꯇꯧꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯃꯋꯥ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯃꯗꯨꯃꯁꯨ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ, ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯋꯥ ꯏꯟꯕ, ꯅꯨꯄꯤꯒꯤ ꯋꯥ ꯆꯠꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯦꯟ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯄꯤꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯥꯎꯖꯦꯜ ꯑꯃ ꯈꯪꯍꯟꯈꯤ, ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ, ꯅꯨꯄꯤ ꯃꯋꯥ ꯆꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯦꯟ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯤꯔꯨꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯌꯦꯟ ꯑꯃꯃꯝ ꯄꯤꯔꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯄꯤꯈꯠꯂꯛꯄꯅ ꯌꯦꯟꯒꯤ ꯃꯁꯤꯡ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯂꯛꯄꯗꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨꯕꯨ ꯄꯥꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯕꯤꯔꯕꯜ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯅꯣꯡꯃ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ, ꯏꯅꯤꯡꯊꯧ, ꯅꯣꯡꯃꯒꯤ ꯌꯦꯟꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯄꯅ ꯌꯦꯟꯁꯤꯡ ꯑꯁꯤꯕꯨ ꯄꯥꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯦꯟ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯄꯥꯎꯖꯦꯜ ꯑꯃꯇꯒ ꯄꯤꯕꯤꯌꯨ꯫ ꯌꯦꯟꯒꯤ ꯃꯁꯤꯡꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯌꯥꯝꯈꯠꯂꯛꯂꯤꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯋꯥ ꯏꯟꯕ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯈꯪꯉꯛꯄꯗ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯕꯨ ꯀꯤꯕ, ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯀꯩꯗꯧꯅꯨꯡꯗ ꯑꯃꯨꯛꯇ ꯐꯥꯎ ꯇꯧꯈꯤꯗ꯭ꯔꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯅꯥꯏ ꯌꯥꯖꯩ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯀꯔꯤ ꯋꯥꯅꯣ ꯕꯤꯔꯕꯜ, ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯩꯅ ꯇꯥꯖꯕꯗ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯈꯟꯕꯒꯤ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯏꯅꯤꯡꯊꯧꯁꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯡꯖꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯕꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯋꯥꯅꯣꯅꯦ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯂꯩꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯈꯤꯕ ꯊꯣꯛꯂꯒꯗꯤ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ,
ꯑꯇꯩ ꯃꯌꯥꯝꯅ ꯌꯦꯟ ꯄꯤꯕꯤꯔꯛꯄ ꯁꯨꯝꯅ ꯏꯅꯤꯡꯊꯧꯁꯨ ꯑꯩꯉꯣꯟꯗ ꯌꯦꯟ 2 ꯈꯛꯇꯪꯒ ꯄꯤꯕꯤꯔꯛꯈꯣ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯟꯕ, ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ, ꯃꯁꯤ ꯃꯉꯣꯟꯗꯁꯨ ꯐꯥꯎꯏ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯕꯨ ꯀꯤꯔꯨꯗꯕ ꯊꯣꯛꯂꯒꯁꯨ ꯑꯃꯔꯣꯝꯗ ꯃꯉꯣꯟꯗ ꯑꯀꯤꯕ ꯈꯤꯇꯪꯗꯤ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯤꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ꯫ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯅꯨꯄꯤ ꯋꯥ ꯆꯠꯄ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯀꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯈꯛꯇꯪ इल्लगा मखोइबु कीना चटपा नत्ते। अखोइना थबक तौबा मतमदा मखोइना करी खनखिनी हाइदुना अखोइना फाउरिबा पाखतपासिनी नत्रा। बीरबलना खुमी, मानी निंगथौ। अइना हाइजनिंगलिबदि नुपी नुपा अनिना लुहोंगदुना लैरबा मतुंगदा मखोइगी ओइबा थबक अमा लाकपा मतमदा मखोइ अनी निंगथिना तानारदुना थबक खुदिंगबा पांगथोकमिनगदबनी। मसिदा अइना नुपानी महाक्ति नुपीनी अइगी वा खक इनगदबनी महाकी वा इल्लोय हाइना लैथोकलुरगदि मदु नुपा थोकपा नत्ते। अदुदा मांगबा कया लाकनी। सि हाइदुना नुपीना हाइबा वाफम खुदिंगमक्ना अचुम्बनी हाइबदुमक्सु नत्ते। बीरबलना हाइरिबा वाफम अदु तारगा दरबार अदुदा तिल्लिबा मिपुम खुदिंगमक्ना मागी मंगक अदु नोमलदुना बीरबलना हाइरिबा वाफम अदु अचुम्बनी हाइदुना फोंदोखी। वारीसि मतांगसिदा लोइसिनजरे। ताबिरिबा खुदिंगमक्पु थागतचरी। ngasisu akbar amasung birbal gi oiba wari matek amatang mayamda liduna tahanjage channel asibu nuksibiduna like subscribe amasung share tawbiu ngasi aina lijagadawriba wari sigi mamingdi hui amasung mayanupa nongma ningthau akbar gi darbar phamba matamda leibak adugi oiba chawkhat thaurangi oiba wari kaya ama khanakraba matung darbar adu phamba loisilakpa matam aduda hana hehek tawbagi matawgum ningthau akbar na birbalbu थबक अमसिनदुना महाकी लौसिंगबु चांगयेंगबा पाममी। अदुदगी निंगथौ अकबरना बीरबलदा सुमना हाइरखी, बीरबल, अइना खंगनिंगबा अमा लैरे मदुदि करंबा जीवना संसार असिदा ख्वाइदगी पेंथोकपा ngambano अदुगा करंबा जीवना पीरि मखै पेनबा नाइदबा ख्वाइदगी पेंथोकपा ngamdaba जीवनो हायु हाइरिबा जीव मखल अनि सिनंग अइंगोंदा करंबनो हाइबदु ताकपा ngamgadara। बीरबलना खले वहंग खुदिंगमक्की पाउखुम अमदि सोइदना लैफम थोई। मरम असिना हंदक हंगलिबा वहंग असिकी पाउखुमसु लैरमगनी। असि खलदुना निंगथौदा बीरबलना खोमी, होय इनिंगथौ मदु अइ ngamjagani। ननाइदा नोंगमगी ओइबा मतम पेबियु। इनिंगथौना खंगनिंगलिबा जीवनी अदु अइना सोइदना इनिंगथौदा उच्चगे। मथंग नुमितकी दरबार फम्बा मतमदा निंगथौ अकबरना महाकना हंगख्रिबा वहंग अदुगी पाउखुम यामना खंगनिंगना बीरबलबु लाकपा ngairi। निंगथौता नत्तना दरबार अदुदा तिल्लिबा मिपुम खुदिंगमक्नासु खंगबा पामी करंबा जीवना ख्वाइदगी पेंथोकपा ngambano अदुगा करंबा जीवना पीरि मखै पेनबा नाइदबा जीवनो। ngaihakki tungda बीरबल निंगथौ कोनुंगदा लाआमी। निंगथौना खंगनिंगना हंगलक्की, बीरबल, अइना ngarang hangkhiba wahang adugi pakhum nang khanglabara। बीरबलना खुमी, होय इनिंगथौ, अइ मखोइबा मुक्तंग पुसिनजरके इनिंगथौना याबदा पिबियु। निंगथौना पुसिल्लउ अइसु मखोइबु खंगनिंगदुना लैरिबनी। अदुदगी बीरबलना महाकी मयानुपा अमसुंग हुई अमा पुदुना निंगथौ दरबार अदुदा चंगक्की। बीरबलना महाकी मयानुपा अमसुंग हुई अमा दरबार अदुदा पुदुना चंगक्पा अदुदा निंगथौ यावना तिल्लमलिबा मियाम अदु करिमता ग्यान ताबा ngamamde। बीरबलना निंगथौदा हाइरखी, इनिंगथौना ngarang hangbiखिबा वहंग अदुगी पाखुमनी अइना हौजिक पुसिनजरकलिबसि। निंगथौना हाइरई, बीरबल, अइना हंगख्रिबा वहंग अदुगी पाखुम कमदौना मखोइ अनि असिना ओइरिबनो हाइबदुसु अखोइदा खंगहलु। बीरबलना खुमी, होय इनिंगथौ ननाइ हाइजगे। येंगबियु हुई हाइरिबा जीवसि अखोइना पीबा खरा चादुना यामना पिकलिंगैदगी हौना महाकना हेक सिद्रिबा फावबा महाकु योकपिरिबा मपु अदुगी ngak senba तौई। अखोइना मखोइदा फुबा चैबा थीना तौबा कया अमा तौरबसु अमुक हेक्तंग कौरुबदा हराउना अमुक चेलकपनी अपीबा खैतंगदा अमुक पेंजबनी। मरम असिना अइगी ओइबा मोत्तदि ख्वाइदगी पेंथोकपा ngamba जीव असि हुई असिनी। अदुगा अमरोमदना अइगी यानुपा असिदि
ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯂꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯁꯨ ꯄꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯍꯦꯟꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯃꯣꯠꯇ ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯖꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯃꯔꯛꯇꯒꯤꯁꯨ ꯀꯥ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯁꯤ ꯃꯌꯥꯅꯨꯄꯥ ꯑꯁꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕ ꯕꯤꯔꯕꯜꯒꯤ ꯃꯌꯥꯅꯨꯄꯥ ꯑꯁꯤ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯐꯥꯖꯤꯜꯂꯨ, ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯁꯣꯏꯔꯦ꯫ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯂꯤꯕ ꯍꯥꯏꯖꯔꯤꯕꯁꯤ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯛꯀꯤ ꯏꯌꯥꯅꯨꯄꯥꯗ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯌꯥꯝꯕ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯨꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯄꯦꯟꯊꯣꯛꯄ ꯂꯩꯇꯕ, ꯍꯟꯗꯨꯅ ꯊꯤꯅ ꯅꯥꯅꯃꯛ ꯍꯦꯛꯇꯃꯛ ꯇꯧꯕꯤꯕ, ꯃꯄꯥꯝꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯄꯨꯔꯛꯂꯒꯅ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯨꯔꯛꯍꯟꯅꯤꯡꯕ, ꯃꯁꯤ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯒꯨꯟꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯜꯂꯤ, ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤꯇ ꯅꯠꯇꯕ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ, ꯀꯔꯝꯕ ꯖꯤꯕ ꯄꯨꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯅ ꯑꯩꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯍꯟꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯁꯤ ꯍꯥꯏꯕꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫